Movie explain Manipuri na mayam gidamak tangasi podun lakchariba movie asigi mamingna The Electric State. Movie si wari si matamangan da vida hauna batawrasi. Movie si wari liba matamda karigamba soikebalan kiba yawbatarakasu mayam na ngaki gani haiba wapamasi thamjari. Movie si wari si 1990 gi matamatu da yawri aduga machin manaw ani bo ikhoina uba phangi. Masi mamingasina Michelle kawi amsung mobile pagi mamingasina Chris kawi. Chris aliba nga si yama haito shindoiba nga ngoi maramaduna angang muringai matam asina mahana college laktuna exam ama pirami masigi exam se karigumba mahana mai pangla thaba ngamtaragati mahak angang oiba taragasu direct college ta mingchanba phangduribani exam se losiladuna machin manau thongminare machin manau thongminarakpa matamda makoini na sanariba wari ase masigi exam se Einstein thaba matamnadi numi humni ung changkhibani adu aina thabada lisam lataki pung 10 amutani changisi aduga moramda karigumba aina exam se pass tawpa taragati World Quaidi Singba Quaidi Haitu Shinto mi have do a Waduribani. Wafama to Taba Matamda Michelle Nahiri. Nobody Adam Hariba Adu Tarakasu. Magasi Quaidi Singba mi or Tarakasu Mark say Siriba Matung the Mark Ibrina say. Mayamna Hatola Duna preserved to Kivani. Madini Machi and Mupagito only the Haidun Herake Aduga. Nangasi Anapama Mata like them with the soil in a Taka to Rivani Haidun Hari. What is he Sanasana Duna Mupana Padan Hari? Aduga quick chanda particle kara yauri particle singasi kanaguma misang abu boykwen uning mataragadi mahake manakta particle asi oina oladuna jaturibani Krishna college atuda exam thabala pumatamda Mawniana pamjaba TV serial Cosmo Robot ki freedom lituna maha college atuda lakhe college atuda lapa madamudura maphamadura army officer amuga thinaki army officer atuda maha ki freedom uruba madamda nang robot pu support toribra haiduna cherakhe Tasena habitaragati matamado robot amusung mioi bagi marakta lan songna riba matamni. Madigi kwani ithana riba pase bu phangi maagase robot tabu yamna to guchaba yamna nushida ba misaga hapido wai. Matam kharagi mamangda robot sing ase mamang thake matamda mioi bagi darkar gi matung ina mioi bagi mating pangna baida muta sakhibani. Aduga karigumba robot sing ase yalta bataragati mioi bina makoibo hektalang to ba hapido wai ke. Tawdu robot sing ase hauchiti Masana Masagi conscious Kankpadagi Makoina, Muibana Makoida Tawbi Mong Singasi Yam Yaninkide, Aduga, Makoi Tonganba, Sangsara with the Hinga Pami, Makocha Pritam Pami. Matosum robot Singasizo Mako strikes the Tabahor K, strikes the Tarapumatam da Muibaga, Roboka, Lantana Babiduake, Lantana Pumatam da Muibadi, saw the Beati, attacked the Beati, Tum the Beati, Aduna, Makoina robot singer Lantana Pumatam da, Yamna, Pim Zata Babiduake. Matosuna, soldier amagi interview lobomatam the soldier to Haraglifasi equa hobje, Robo single and think the bomatam the my parlor had to Harake. Matanga said Ethan Haribin pass a queen overfangi, Ethan Haribin pass in a device Masaki. Matosuna Mal Sariba, Neurocaster Hariba device Sina, Mui Viki cooked obsoletuna, Robo singasi control toy, Lanting the bomatam the Mui Vitima Pama the Pandra Latripini Aduga, Mapamaduda, Robo sing Tadoglatuna, Robo sing a Dumakogi mine sing a Duna control to Tripini Amasung. Atop robosing a dugal lanting Naduna lan song to Ribani. Motosuna Lanmiki Amaram so Neurocaster season Hadra Makoi lanting never horke. Asum Todra lantina Pumatamda, Makoina, robosing a duo mighty baby bangam K. Robot Mam leader see peanut hariba, robot as in a wiki. Motosuna mighty robosing a do, US game upon Kanam to the Pazagamda, Makoibo isolate to the Tamke. Facility to give Marunda robosing a do in a thousand K. Motosuna, Mue Basamaska robot Kamarita never have to wake. Matosuna facility to get quite a wamba wall cameron cocky. Lan my triba matunda peanut haripa robosing a cigar, American president got treaty maswait on a key. Matosuna United States say robot free area have it away key. Lan Luikraba matunda itange, Neurocaster FC, Todona Matotadre, Maramaduna Masibo Kanamton season the Vira Hatuna Mahana, Coke Amasana key, Mount Sandriba Kokasi, Neurocaster Sida, Mahana, Shamdok Shamden Torduna, Neurocaster Sigi Tabagasi, Anitona Piki. Kanaguma Misagamna Mapamada Pamdana, Magi Brainasi Saruk Anitona, Amana robot control over Amana, Mapamada Yamla no one enjoy to Labagi Mongama, Panganbagi Kudong Chabama PK. Matosumna Itana, same liber Neurocaster, say Mui Basamasna, Haviti, civilian singers who season a Bahor K. Asum Todana, civilian singers some season of Patagiti, Itan Su Pasayam the Pipe Misagamo K. Matosumna Sahi 1994 Habitula K. Haviti, War Torba Matungi Matamadudani. War Torba Matunda, Michelle Haribun PSC Mahak, Mama Mapasi, accident number the Lakidre, Marki Manonapa, Chrisu, accident to the Lakidre, but also the Mahagasi, foster parent namely Yoktuna Lerami, foster parent high target the Somnam the day,
Kanagumba Kanasule Jedraba Misagama Lebataragadi Habit Angang Lebataragadi, Ko Namakoibu Kanagumam the Yuhali, Maramadura Makoibu foster parent Hadura Kone. Matosuna Michelle Su Palitabina Mahaki foster father to Galina Asamasam Lerake, Mala Maki foster father si Yananushide, Maki foster father to so Mahapu Senabangam Dabagi, Maki Makonda trekking device Sama, Punsinduna Tame, Panayam Katana Bohone Adubukata Pedingam Kide. Michelle Su Yumaduraki Cheningi, Madam de Mahaki foster father to so Neurocaster and Obsaladuna, Robot control Todunale, Aduga, Brain Amana, Atopa Zagam the Taudun Lake, Mahamasadi Yumadura Mugle. Tolimu Singasi, Michelle Yam the Pamzada Bahabito Haviti, Neurocaster season of missing a sea Mahaliam the Pamzakiti, Mal and Neurocaster season of missing a Sigasuka in a lunati, Mahaki foster father Zukasu, Adamagluina the Bahabito K. Mahal is called a Pomatan the Sumahaki Marup singer today, Neurocaster season I do not like Tami. Makoi was asking a Dunasumang on the Neurocaster season I do not like Tamu Hadun Harapamatanda. Mahti asing but I bungasida Dumak Himba Pami. I think Malaba singer today, Neurocaster season I do not, Mapamadura, like Tamlatamna Atopa Zagam, the Nuan Labing Mong as his way quite over Fangale. Michelle Neurocaster season now have a sea of the principal and Mahapo Pistakokali. Principal and Mahapu Kokola do Harglivasi, Nangasi, Yamno Wabam Matamamada. Sago na dunachali maramaduna wakal kharada nungainaba nang Neurocaster season of Haidun Harake, Aduga nang imung manumsi kamdaukre Haiduna Hapumatamda Agi Mung Manungadude, accident of the Luinasi Haidun Harake, Wahi Lutar Bumatamda, Makui principal so wakal noita happy to wear me. Matozo na Makui principal to among the Waris Haring the Jadra Mahala Mahake Mapanapa, Christopher Punichingi, Matang Silicon flash vacation Lama Ubafangi. No one Makoini, Bisamada, eliminating Tanjada Manon upon Hakiva Dunishangai. I with the Akoi Hakshangi, particle Masamasa Singasi, Amaga, Pushina Bataragadi. I quit Hakshanga see Mapam Mother Lebataragasu, Mapam Arapa the Ladiba, Haksanga to go very Sanaba Pangani Haduna Hakiva Dunishangai. Mala Mayim Rapomatam da Mahak Mangala Ki, Yamlatatan Tatana Mangala, Bamangala Duni Mahal Manglivasi, Mangala Drum Hana Urivasi, Mahal, accident told about the hospital I stoke. Hospital to Bumatamda, an open to Palm and Mahapu heavily, an open doctor and Mahaki Malata Chilk to Wari Saget of Bumatam the Mahak. Extending China to the Kamangam the Vidima Wantaki, Mato Sumna, Doctor Duga Mahaka Warisan of a Punkide, Madagidi Mahak, make up to the K. Madini Mahal Sumi and Trokumatam the Makoi, Yumadigi Mamanda, Matum Dabro Bodama OK, Mato Usum Mahala Robot the Urubumatam the Yamaki Vibido K Madam de Robotka Human Galant Tona Krapanina. Robot is in a monk on the Laman Kumala, Libra Hidden Mahal, Kijaratun among the Lotun Lereme. What also the Mahal among among the Central Tuna Loli, Pum Makalas and the Lot K. Tobudabu Robot to Central Tuna Pum and to Hagalapumatam the Makada Michelle Lotuna Lem to Tina K. Michelle Mapamadurgi Centore. Marky foster father today, Neurocaster of Saladana among to the among the Lerivene. Totally without losing as if Karino have seen Mahakarim the Kankite. Adula Liver Robot see Mamma the cartoon channel Lakeva Cosmo Robot with Lereme. Mopanupadu Yana Palm Yankiba Robodune, Mato Uruba Matamda Somna Kanadi, Michelle Yamanga Pahabiki. Adu Mapom Sidan Katabula Lipno Haduna Michelle Hangu Matamda, Mahag Mapom Sida, Michelle Butivala Lipin Hadun Haki. I think the Butivala Lipno Hadun Hangu Matamda. I seen again upon a park Christopher Hadra Mahana photo to the Kodomithiladun Taki. Mato Uruba Matamda Somna Kanadi, Michelle Yamanga Pahabiki. Matamadu Makoi Yumda. Robot hyperobotasi amata thambaya da bamata maduni habiti yumthong khuding ithaina di robot season aduna thabak to holamani adu bahujiti robot amte yumda thambagi ayaba pikidre masi illegal orame mato usumna karigumba makoi yumda robot thengna bataragadi police na makoi pharagani haiduna Michelle yana pakat paibdo oike mato usumna Michelle ki aduna robot adu inthu matamda mafam adu leriba poche ki amram atega kai thoke amusung ma ke foster father su kyan tarke amusung mafam adura kado wajawab zana haiduna ma hagutuna lakhe Ma Wang with the Fazanangam Kide, Maramadra Mahaki Makokta, Screw Malantui to Pansilo Haduna, Michelle Makodo how to let the Pansin Matoson Mahawa Karangam with the Fazanangam. Mahomadra Mahaki forced her father to Lapomatam the robot to Tana Vegi, Mala Mahomadra Labor, Road Karana, Robot Ladu for the Bahole, Mala Mapom Circadobula Libano, Adu Nang the exclusion the leg of the Hadunaraki, exclusion Hitaragati home among the Mamang Taka Tokibalana Duda. Tham kiba facility to the lake of robot sing and lady Bazagaduni. Matosum Samasum Kanarak Patagi, Michelle Su, robot to the Mahaki Mopanapagi, Mamika Uba Fangatagi, Maki foster father to Gari do, Mapamadri Todo to Naputra Laki, Asum Toduna, Cosmo Harry robot so Gari do the Hutton to Natodra Laki. Matosum foster father so Neurocaster in Narduna, Maki robot to Gari do Tanraki at the Wo, Gari do robot do Tom Talami.
ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯐꯣꯁꯇꯔ ꯐꯥꯗꯔꯗꯨꯅ ꯄꯨꯂꯤꯁꯇ FIR ꯑꯃ ꯐꯥꯏꯜ ꯇꯧꯈꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯦꯛꯁꯀ꯭ꯂꯨꯁꯟꯒꯤ ꯕꯣꯔꯗꯔ ꯑꯗꯨ ꯊꯦꯡꯅꯈꯤ ꯑꯦꯛꯁꯀ꯭ꯂꯨꯁꯟꯒꯤ ꯕꯣꯔꯗꯔ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯥꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯍꯪꯈꯤ ꯃꯗꯨꯒꯤ ꯀꯣꯁꯃꯣꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯃꯗ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯟꯒꯤ ꯄꯥꯔꯇꯤꯀꯜ ꯈꯔꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕꯒꯤ ꯅꯪꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯊꯤꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤꯒꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯥꯏꯟꯒꯤ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅ ꯀꯅꯦꯛ ꯇꯧꯕ ꯉꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯅꯧ ꯎꯞꯄ ꯗꯣꯛꯇꯔꯗꯨꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯅꯧ ꯎꯞꯄ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯤꯁꯦꯜꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨ ꯊꯤꯖꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯦꯞ ꯑꯃ ꯐꯥꯎꯗꯣꯛꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨ ꯊꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯄ ꯇꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯒꯥꯔꯤꯗꯨꯗꯤ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤꯕꯅ ꯊꯧꯕ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯇ꯭ꯔꯦꯟ ꯑꯃ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯥꯔꯀꯦꯠ ꯑꯃ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅ ꯃꯥꯔꯀꯦꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯂꯥꯏꯗꯅ ꯂꯥꯏꯔꯕꯁꯤꯡꯁꯨ ꯅ꯭ꯌꯨꯔꯣꯀꯥꯁꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯒ ꯆꯥꯕꯗꯧꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯃꯪꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯔꯤꯁꯀꯤ ꯔꯣꯕꯣꯠ ꯍꯥꯏꯕꯗꯤ ꯀꯣꯁꯃꯣꯅꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯤꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯀꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯀꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯥꯔꯃꯤ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯔꯤꯇꯥꯌꯔ ꯆꯠꯂꯗꯨꯅ ꯏꯂꯤꯒꯦꯜ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛꯁꯀ꯭ꯂꯨꯁꯟꯗ ꯆꯠꯂꯗꯨꯅ ꯔꯣꯕꯣꯠꯁꯤꯡꯒꯤ ꯑꯇꯥꯡꯕ ꯄꯥꯔꯠꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯇ ꯌꯣꯟꯊꯣꯛꯄ ꯑꯁꯤꯅꯤ ꯉꯁꯤꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯑꯃ ꯌꯣꯟꯕ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯅ꯭ꯌꯨꯔꯣꯀꯥꯁꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯔꯣꯕꯣꯠ ꯑꯣꯏꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯤꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯅꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯔꯣꯕꯣꯠ ꯑꯃꯅ ꯃꯅꯨꯡꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯀꯥꯞꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯔꯣꯕꯣꯠ ꯑꯗꯨ ꯁꯠꯗꯥꯎꯟ ꯇꯧꯍꯟꯈꯤ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯍꯥꯔꯅꯦꯁ ꯀꯧꯏ ꯃꯍꯥꯛꯁꯨ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯔꯣꯕꯣꯠ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯣꯛꯇꯨꯅ ꯊꯝꯃꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯅꯤꯅ ꯔꯣꯕꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯅ ꯍꯥꯔꯅꯦꯁꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯗꯤ ꯄꯩꯁꯥ ꯂꯧꯗꯕꯗꯤ ꯌꯥꯗꯕꯅꯤना ꯒꯥꯔꯤꯁꯤ ꯌꯣꯟꯊꯣꯛꯑꯒ ꯄꯩꯁꯥ ꯂꯧ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯤꯁꯦꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯗꯨꯅ ꯁꯨꯃꯛ ꯂꯥꯛꯈꯤ ꯃꯤꯁꯦꯜꯅ ꯈꯜꯂꯤꯕ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯃꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯔꯣꯕꯣꯠ ꯑꯁꯤ ꯂꯣꯏꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯔꯣꯕꯣꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕꯅꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯑꯣꯏꯕꯒ ꯔꯣꯕꯣꯠꯀ ꯑꯁꯤ ꯂꯣꯟ ꯑꯗꯨꯝ ꯇꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯛꯂꯤ ꯑꯗꯨꯒ ꯑꯇꯥꯡꯕ ꯔꯣꯕꯣꯠꯀꯤ ꯄꯥꯔꯠꯁꯤꯡ ꯑꯁꯤ ꯑꯦꯛꯁꯀ꯭ꯂꯨꯁꯟꯗꯒꯤ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯌꯣꯟꯊꯣꯛꯂꯤꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯦꯛꯁꯀ꯭ꯂꯨꯁꯟꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯈꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯁꯦꯜ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯃꯍꯥꯛ ꯑꯁꯤ ꯔꯣꯕꯣꯠ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯂꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯔꯣꯕꯣꯠ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯥꯠꯄꯗ ꯍꯥꯂꯦꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯤꯖꯟ ꯈꯣꯝꯖꯟꯕ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯖꯟ ꯈꯣꯝꯖꯟꯕ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯇꯦꯠ ꯍꯥꯏꯕꯗꯤ ꯃꯤꯁꯦꯜꯒꯤ ꯐꯣꯁꯇꯔ ꯐꯥꯗꯔ ꯑꯗꯨꯅ FIR ꯐꯥꯏꯜ ꯇꯧꯕꯗꯒꯤ ꯈꯪꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯀꯤꯠ ꯑꯃꯁꯨꯡ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯛꯁꯀ꯭ꯂꯨꯁꯟꯒꯤ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯅꯦꯜ ꯑꯃ ꯂꯩꯔꯝꯃꯤ ꯇꯅꯦꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯦꯛꯁꯀ꯭ꯂꯨꯁꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯔꯣꯝ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥꯟꯅꯄꯣꯠꯇꯒꯤ ꯀꯔꯤꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯆꯥꯊꯣꯛꯂꯝꯗꯦ ꯃꯔꯝꯗꯤ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯥꯛꯇꯨꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯔꯣꯕꯣꯠ ꯑꯁꯤ ꯑꯃꯨꯛ ꯇꯤꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯌꯣꯟꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕꯅꯤ ꯃꯗꯨꯒꯤ ꯍꯥꯔꯅꯦꯁ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯚꯟ ꯑꯗꯨꯒꯤ ꯆꯥꯔꯖꯔ ꯑꯗꯨ ꯍꯦꯛ ꯍꯨꯔꯥꯟꯗꯨꯅ ꯃꯍꯥꯛ ꯆꯥꯔꯖ ꯇꯧꯖꯩ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯆꯥꯔꯖ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯕꯦꯇ꯭ꯔꯤ ꯐꯦꯜ ꯑꯣꯏꯗꯨꯅ ꯁꯤꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯗꯨꯅ ꯆꯥꯔꯖ ꯇꯧꯏ ꯇꯧꯕꯇꯕꯨ ꯀꯤꯠꯅꯗꯤ ꯃꯍꯥꯛꯀꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝꯗ ꯆꯥꯔꯖꯔ ꯃꯥꯡꯈ꯭ꯔꯦ ꯑꯣꯚꯟ ꯑꯣꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯤꯁꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯜꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯣꯠ ꯑꯃꯗ ꯊꯦꯡꯂꯨꯕꯗꯒꯤ ꯍꯥꯔꯂꯦꯁꯁꯨ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯔꯂꯦꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯔꯗꯨꯅ ꯀꯤꯠꯀꯤ ꯃꯃꯥꯡꯗ ꯄꯨꯁꯤꯜꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯤꯠꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯔꯣꯕꯣꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯇꯤꯟꯅꯔꯦ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯅ ꯈꯪꯕ ꯇꯥꯔꯒꯗꯤ
ꯅꯈꯣꯏ ꯑꯅꯤ ꯖꯦꯜꯗ ꯂꯩꯕ ꯅꯠꯇꯅ ꯑꯩꯁꯨ ꯂꯩꯗꯣꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯊꯣꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯔꯁꯦꯜꯁꯨ ꯂꯥꯛꯈꯤ ꯃꯥꯔꯁꯦꯜ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯕ꯭ꯂꯥꯁ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯒꯤ ꯈꯨꯠꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯀꯤꯠ ꯑꯃꯁꯨꯡ ꯃꯤꯆꯦꯜꯅ ꯃꯍꯥꯛꯄꯨ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯅꯦꯜ ꯑꯗꯨ ꯕ꯭ꯂꯥꯁ ꯇꯧꯍꯜꯂꯝꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯃꯥꯔꯁꯦꯜꯁꯨ ꯅꯨꯡ ꯀꯌꯥꯗꯨꯅ ꯅꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯠꯗꯥꯎꯟ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯔꯣꯀꯥꯁꯇ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯔꯁꯦꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯇꯅꯦꯜ ꯑꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯕꯅꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯤꯠꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯔꯣꯕꯣꯠꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯋꯥꯜ ꯀꯌꯥꯃꯔꯨꯝꯅ ꯈꯥꯖꯤꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯔꯦ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯗꯨꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯇꯅꯦꯜ ꯑꯁꯤꯗꯒꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯅꯦꯜ ꯑꯁꯤꯗꯤ ꯄꯨꯡꯇꯣꯏ ꯇꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯤꯁꯦꯜꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯀ꯭ꯔꯤꯁꯇꯣꯐꯔꯒꯤ ꯃꯥꯏꯟ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯔꯣꯕꯣꯠ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯣꯛꯍꯟꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯄꯥꯝꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯊꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯤꯠꯀꯤꯁꯨ ꯇꯣꯉꯥꯟꯕ ꯒꯣꯗꯥꯎꯟ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯍꯥꯔꯅꯦꯁꯀꯤ ꯔꯣꯕꯣꯠ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯏ ꯍꯥꯔꯅꯦꯁꯁꯨ ꯔꯣꯕꯣꯠ ꯑꯗꯨꯗ ꯆꯪꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯤꯠ ꯑꯃꯁꯨꯡ ꯃꯤꯁꯦꯜꯕꯨ ꯕꯁ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯪꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯀ꯭ꯂꯨꯁꯟꯗ ꯔꯣꯕꯣꯠ ꯑꯇꯣꯞꯄ ꯁꯥꯊꯤꯕ ꯈꯔꯁꯨ ꯂꯩꯔꯤ ꯁꯥꯊꯤꯕꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯎꯕ ꯌꯥꯗꯦ ꯍꯦꯛꯇ ꯑꯦꯇꯦꯛ ꯇꯧꯏ ꯃꯈꯣꯏꯅ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯐ꯭ꯔꯤꯖ ꯀꯌꯥꯃꯔꯨꯝ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯀꯌꯥꯃꯔꯨꯝ ꯂꯪꯉꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯥꯔꯅꯦꯁꯁꯨ ꯃꯍꯥꯛꯀꯤ ꯕꯦꯂꯦꯟꯁ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯇꯨꯈꯤ ꯃꯈꯣꯏ ꯒꯥꯔꯤꯗꯨꯁꯨ ꯂꯣꯏꯅꯅ ꯇꯨꯈꯤ ꯃꯈꯣꯏ ꯁꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯗ ꯁ꯭ꯀꯥꯚꯦꯟꯖꯔꯒꯤ ꯔꯣꯕꯣꯠ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯁꯇꯔ ꯄꯤꯅꯠ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯃꯀꯣꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯩ ꯃꯇꯝ ꯑꯃꯗ ꯔꯣꯕꯣꯠꯁꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯃꯤꯕꯅꯤ ꯃꯍꯥꯛꯅ ꯃꯗꯨꯒꯤꯗꯤ ꯃꯤꯁꯦꯜꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯗꯣꯛꯇꯔ ꯑꯃꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯒꯤ ꯃꯥꯏꯟ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯔꯣꯕꯣꯠ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯗꯨꯅ ꯑꯩꯅ ꯊꯤꯕ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨ ꯑꯅꯧꯕ ꯑꯃ ꯎꯞꯄꯤ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯑꯦꯛꯁꯀ꯭ꯂꯨꯁꯟꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯤꯁꯇꯔ ꯄꯤꯅꯠꯅ ꯍꯥꯏꯔꯤꯁꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯃꯥꯏꯜ 10ꯃꯨꯛ ꯂꯥꯞꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯊꯟꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯀꯥꯚꯦꯟꯖꯔ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯎꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯤꯁꯦꯜꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯗꯣꯝꯗꯤ ꯑꯐꯕ ꯔꯣꯕꯣꯠꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯑꯐꯕ ꯔꯣꯕꯣꯠ ꯈꯔꯒ ꯂꯣꯏꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯤꯔꯣ ꯑꯩꯁꯨ ꯔꯣꯕꯣꯠ ꯈꯔ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯠꯄꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯅꯨꯃꯤꯗꯥꯡꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯉꯥꯏꯈꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯤꯁꯇꯔ ꯄꯤꯅꯠꯁꯨ ꯗꯣꯛꯇꯔ ꯀ꯭ꯂꯥꯔꯛ ꯊꯤꯕ ꯃꯇꯦꯡ ꯄꯥꯡꯈꯤ ꯔꯣꯕꯣꯠ ꯀꯌꯥꯃꯔꯨꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯗꯣꯛꯇꯔ ꯀ꯭ꯂꯥꯔꯛ ꯊꯤꯕ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯥꯚꯦꯟꯖꯔ ꯔꯣꯕꯣꯠ ꯀꯌꯥ ꯑꯗꯨꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯈꯣꯏꯗ ꯑꯁꯨꯝ ꯑꯁꯨꯝ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯄꯥꯜꯂꯝꯗꯦ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯁꯥꯏꯔꯦꯟ ꯀꯌꯥꯃꯔꯨꯝ ꯈꯣꯡꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯖꯒꯥ ꯑꯗꯨ ꯄꯨꯊꯔꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯀ꯭ꯂꯥꯔꯛꯄꯨ ꯎꯕ ꯃꯇꯝꯗ ꯃꯤꯁꯦꯜꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯑꯩꯒ ꯄꯨꯟꯅ ꯂꯥꯌꯦꯡꯕꯤꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯅꯪꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯄꯥꯔꯇꯤꯀꯜ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯔꯣꯕꯣꯠ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯈꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯍꯥꯏꯕꯗꯤ ꯋꯥꯔ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔ ꯑꯗꯨꯗ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯔꯣꯕꯣꯠꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯔꯣꯕꯣꯠꯁꯤꯡꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯈꯤ ꯃꯤꯑꯣꯏꯕꯗꯤ ꯆꯥꯗꯕ ꯌꯥꯗꯦ ꯇꯨꯝꯗꯕ ꯌꯥꯗꯦ ꯑꯋꯥꯕꯁꯨ ꯅꯥꯏ ꯃꯔꯝ ꯑꯗꯨꯅ ꯔꯣꯕꯣꯠꯁꯤꯡꯅ ꯑꯁꯨꯝ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯔꯣꯕꯣꯠꯀ ꯂꯥꯟꯊꯦꯡꯅꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯔꯣꯕꯣꯠ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯟꯊꯦꯡꯅꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯁꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯦꯁꯟꯒꯤ ꯄꯥꯋꯔ ꯀꯌꯥꯃꯔꯨꯝ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯔꯤꯁꯇꯣꯐꯔꯒꯤ ꯃꯀꯣꯛ ꯑꯁꯤ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯝꯄ꯭ꯌꯨꯇꯦꯁꯟꯒꯤ ꯄꯥꯋꯔꯁꯤ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯊꯟꯗ ꯇꯥꯛꯎꯕꯗꯒꯤꯗꯤ ꯏꯊꯟꯗ ꯃꯍꯥꯛꯀꯤ ꯄꯥꯋꯔꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅ꯭ꯌꯨꯔꯣꯀꯥꯁꯇꯔ ꯁꯥꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤ ꯅ꯭ꯌꯨꯔꯣꯀꯥꯁꯇꯔ ꯑꯁꯤ ꯁꯥꯗꯨꯅ
Neuro Center of the established of K among neurocasters as season to Equina, robots in a single landing the Kibani had to have a K, but also Nakoi Lanium K. Lana Dulu from the Ina Itan the day, Masita Bagasilo Selasi had to have Kibani and the Bumhati, so Pehemanduna, Mahana research cameron Todana, Makal Makaki, Kulai cameron Sana Bohona K. Maramadra Mahana experiment cat of Wumatamda Ibusina Kibani, Mark Matodu, Yaning the Gimapam Maduri Chelakuna Imapam Silot Kibani. Karigumana Koina Pamatagade, Mating Pange, Nangin Panapadu, Tea with the height to have a K. Tanjadrum Pamadada, robot cameron your K. Madugaloina Luina, Marcel Suyor K. Madidi robot camerunga Makoyalanting Rapamatamada, Robo Singadura Lecture K. Madidi Itansu Neurocasterama Upsaladuna Mapamadula K. Madidi Doctor Dumar Nomina Katatuna K. Matodu Marcel Urumatamda Yama Yaning the Bahavi K. Madam de Mueva Mueva Harpasi Yaroi, Mueva robot Hapadu de Kersukai. Aduma police camerungaluna Duna Kibanina, Mapamadudagi, Cosmogi, Body the Puduna Satke Amazon, Michelle Amazon Kit Puti Mapamadudagi Changru Haiduna. Mako any buhing at Mirame. Madi de Mokosu, Asopa, Awabakagalina, Pilat Kimayum to the Muhanala K. Mayum to the Lapumatam the Mahaki reposing at the so, police camerum have the police reposing at the Loin Hatopium to the Matatun Lambi Mo to Urbamatanda, Makoi Wakaliam and White Bahaviturame. Madi Michelle Haraglivase, Kariguma Quena, Christopher Gibodi, Sebutivum Taragade, Neural links in a sea Quena to Taragade, Ethan Gilan missing a sea when a sea to Ribani, Maramadura. Lanlesi Aquila Mungam Bahabdo with Ribini, Madu Targate a Pablo was in a system you below in a Himangam Lani had her K. Ohomato, Mr. Pin and Suyaki, Amazon Mating Pang had her K. Doctor Adu Secret Mato the Market consisting of computer and the fit of the Tamame, Maramadra, Doctor Aduna, Christopher Giboti is a collide label have say K. Madi the cinema that I can overfundly say Cosmovo, Marcella, Ethan Gimalata Puder Lay, Ohomudra Pudula Pomatam the Mamata Kimatamda. Mind particle color of what I'm the chunky to Nang Mapam is in a total secret at the Bohandakti. Nanguyan and Tijan connect to Tripini. Other what amateur than Nangi mind particles and a sea transfer that we are had in a K. Marcel Natoli with Hodosing at the Urubumatam the Yam sounding behind the way K. Madam de Kasukanji the Vanga, Mabu Mahana, Pajantuna, Yam Queen to Mulatuna, Hyperneto, Tamlatuna, Marki, Brain, Sibo, Marki Kudumchana, without the scene that I may move the Urubumatam da, Mauyam sounding behind the way K. Mauladi Tennessee Yam Napava Mini had no Kalubani Adabo, Mag City, Pulahi Chavi Mongam, William Mong to the Mauyam Sound K. Matosuna kid named Michelle, Robosingadulo in the Century Herpes La K. Century Herpes, Ethan Gay headquarter to me, Mapamadura, Robosingadura Ethic to Hor K. Madi the harness of Mapamadura, Mahala, Tongdun Lalipasi Mongon in a job of Bonamani, the same habitat, Robot among the robot camera Yawi Mongi. Madidi Robosingadu, Assumption Latin Rapumatamda, Maquina, my pocketary. Madidi Neurocaster season at the Mapamadura robot camera Lake, Mapamadura, Marcel Sulake, Marcel Mapamadura Pinat Kimalata Changai, Amazon, no way another lake, Madigi Mr. Pinanari, Nandi Mui Begi, Hakta Lake Misani, Adu Karikamutan Nanga Lantin, Navasiri Yawipati. Mahomadu Tarabo Matamda, Marcel Sukianta, the game Hakin away to Tam K. Assumpto Duna, Mr. Pinan Maquani, Tina Habito K. Madidi Michelle Su, Doctor Dugi Robot to Sinner Duna, Marsu, Mopanapati, Basum Lay, Asum Mopanapati, Duna, Mopanapado, Tenake, Mopanapana Lemi, Mo, the Urbumatan, the Mahawakarian Noakide, Kariguma Mopanapasi, Pop, Hongi Habataragade, physical in the Fauna Bayaroi, Neurocaster Sinner, Duna Fauna the Bayaro had in her K. Mato was soon a Marsu pilot of the Gide, Neurocaster to Saladuna, Mopanapado on a K. Masila Mopanapa, Nang Halo, I don't have Pomatamda. I Halapayaroi. I give brain a say how the company Sigi, neural links in a sicalo in a connect to the Levani. Aduga companies to the deliver neural links in a silo in a Tatlani Aduga. Petrivi the Ladiva, Mue Basina, season 11 Neurocaster, Havidi, Nungai Fana with the Mutamako season 11 Neurocaster say, Loin a mang have the Wenny. Madi Michelle Harry, Nang Hilly Pussy making a Sebukari Pussy Mahino, Masidi, Mapam the Layaka, the Mushi Vacha Male, Maramadura, Pussy him have to do Waitre. Maramadura Masidi, Sivana Bahena Fare, Aduna, Nangi Hawaii to Tadolo Haduna, Masidra Hake, Madigi Mopanapalusu, Machina Habuadu Giantara Padagi, Hoi Abuhadopilo Hadun Hake, Masidu so real world Lautuna, Mopanapadugi Nirelinga to Satoke, Asumtodra Christopher CK, Christopher Sivaga Luidana, Mahamadura Leriva, Neurocaster season river robosing the soul in a sundown take. Lanting the Matamada, robot cameron CK, Amazon, Mr. Peanut Habity. Robosing the leader to the Hingaway, Man, Siriva robosing the Urubada Wakalian and Wakite.
ꯃꯗꯨꯗꯒꯤꯗꯤ ꯀꯤꯠꯀꯤ ꯔꯣꯕꯣꯠ ꯍꯥꯔꯅꯦꯁ ꯑꯗꯨꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯁꯤꯈꯤ ꯅꯪ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯏꯃꯥꯟꯅꯕ ꯍꯥꯏꯗꯨꯅ ꯀꯧꯗ꯭ꯔꯤꯕꯅꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯪ ꯅꯠꯇꯅ ꯁꯪꯁꯥꯔꯁꯤꯗꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯖꯣꯛꯁꯤꯡꯗ ꯑꯩꯅ ꯅꯣꯛꯆꯔꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯗꯨꯗꯒꯤ ꯍꯥꯔꯅꯦꯁ ꯃꯆꯥ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤ ꯑꯩꯗꯤ ꯁꯨꯝꯅꯗꯒꯤ ꯏꯟꯆꯤ 9ꯒꯤ ꯔꯣꯕꯣꯠꯁꯤꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯣꯗꯦꯜꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯔꯣꯕꯣꯠ ꯑꯆꯧꯕꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯊꯧꯕꯗꯧꯅ ꯊꯧꯔꯒ ꯆꯠꯄꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯀꯤꯠ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯔꯣꯕꯣꯠꯀ ꯂꯣꯏꯅꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯤꯚꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯤꯁꯦꯜꯅ ꯍꯥꯏꯔꯛꯏ ꯔꯣꯕꯣꯠꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯁꯨꯒꯨꯝꯅ ꯍꯤꯡꯒꯗꯕꯅꯤ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯂꯝꯄꯥꯛꯁꯤꯡꯗ ꯁꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯣꯐꯔꯒꯤ ꯔꯣꯕꯣꯠ ꯍꯥꯏꯕꯗꯤ ꯀꯣꯁꯃꯣ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯗꯝꯌꯥꯠꯇ ꯊꯥꯗꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈ꯭ꯔꯤꯁꯇꯣꯐꯔꯒꯤ ꯄꯥꯔꯇꯤꯀꯜ ꯈꯔ ꯌꯥꯎꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯧꯒꯠꯂꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯨꯚꯤꯁꯤ ꯃꯈꯥ ꯆꯠꯊꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤ IMDbꯗ 5.9 ꯐꯪꯏ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 15%ꯅꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯦꯜ ꯕꯣꯕꯤ ꯕ꯭ꯔꯥꯎꯟ ꯀ꯭ꯔꯤꯁ ꯄꯦꯠ ꯀꯦ ꯍꯨꯏ ꯀ꯭ꯋꯥꯟ ꯁ꯭ꯇꯦꯟꯂꯤ ꯇꯨꯛꯀꯤ ꯋꯨꯗꯤ ꯅꯣꯔꯃꯟ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯦꯟꯊꯣꯅꯤ ꯔꯨꯁꯣ ꯖꯣ ꯔꯨꯁꯣ ꯃꯨꯚꯤꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯅ $320 ꯃꯤꯂꯤꯌꯟ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ